Economics and Statistics samadi DIPR gi mapangal kagat hanaba thabak paikali haina Chief Minister Okram Ibobina haikre. Handloom promote tawada nupa phisaba sing punging thogat padarkar oi haina Commerce and Industry Minister Govindas Konthokjamna phongdokre. Amadi Lampel gi BRTF phawduna chaliba lambi asi chahi kaya gi mamangdagi semluktabana ka hena phibam sokchile ngasi phawba mari leinaba singna miyeng changre. Kurumjari ISTV Paumiyang Tabiriba Samutaram Nokjari Hosima Pungiba Pau Economics and Statistics Samadi DIPR na Loriba Togdangasi Yamna Maruoi Department Aniasi Mapangal Kakat Hanaba Tabak Paikali Haina Chief Minister Okram Ibobina ngasi Lampel Patalaiba Directorate of Statistics ki Administrative Block Amadi Auditorium Sangabagi Thoramda Haikre Magna Makata na Haikibada Directorate of Economics and Statistics na Sahi gi piriba report ki data aduda miyeng thamlaga madang sahi gi thabak thoram kaya yathok libani department asi gi thabak thoram sing asi yamna section ba changi haike masiga leiba data mayam sinse hoi oi basi soi daba namdaba gi nate adu mayam na piriba ai masai department si atai department dauna mayam na yamna di information yamna malu data se except akoi printing mistake ka karega akai natana masida bibir ka doi data se di soi me ya data natarina masida base laurga akoi na koi social economy category amma factor me amma lei me amma maru na agoi da base ki se masida base laurga calculation tawda masigi figures ni soi me ya natarina department of responsibility when see understand department see strengthen safety economy survey Ngasi ki thoramadu da Deputy Chief Minister Gaikhangam Economics and Statistics ki Minister Francis Ngajok payawna makok thongba official kya su sarugya ki Minister Francis Ngajok pana phongdo ki bada department asigi awat pa staff lairiba asi mengkhatna ba yamna kan honare porom pata sariba Economics and Statistics Institute asi sahi asigi June thada sangana ba thorang tori haike Deputy Chief Minister Gaikhangam na Mawang maril naiba sagot thorangi thabak ama paikhat matamda hana matau karamna thabak adu paikhat kadagi haiba asi ningthi na khanba tangai padi haike maru bese economic statistics maru oi bese DIPR information departments ani se akoi sidati lucrative koi ki haiba ni minister natara officers Madi portfolio sepi bukan, advertisement posting dong, betul-betul menurut hasil dari apa tu ini mana masih ada, aku upah planning proper planning tu kita nasi masih upah dengan itu ngambil Amaram da Chief Minister Okram Ibobina ngasi Tagel Patalaiba Manipur Science Center da Mirror Magic Gallery hangdokpaga loinana Manipuri lol tambada hena khudong sagadaba software ahum launch tawkre Science and Technology Department sinduna pangthokpa thoram aduda Chief Minister Okram Ibobina phongdokhibada anoba technology kaya puthorakliba asi thagatfam thoi Science Center asi ukhrul amadi Churachandpur da su leire district khudingmakta lehnanaba khonare Mirror Magic Gallery na mahiroi singda anova technology utpangam lagani haike. Science exhibition help us to realize the difference between reality and illusion. But let me assure you that the railway line from Ziri to Tugol is an reality and not an illusion. I am happy
who said that the Department of Science and Technology is not only working improving the Manipur Science Center at Dian Park in Khas, but has also taken initiative for setting up of 2 district science centers in the hill district of Ukur and Sursanpur. At the same time, we propose to have 1 science center in every district of Manipur. Ngasigi thawra maduda Social Welfare Minister A.K. Mirabai, NCSM gi Director General G.S. Rantila yauna mari lainaba official kya na saruk yakhe. Handloom promote tawbada nupa phisaba sing pungning thogatpa darkar oi haina Commerce and Industry Minister Govindas Konthawjamna phungdokre. Ngasi Paungna Bazar da leiba Manipur Handloom and Handicraft Development Corporation Limited ki centralized yarn depot ama sangabaga mari lainana minister na wafam asi phungdokhibani. Thoramaduda Corporation ki Managing Director B. John Dangting Kuma amadi RKCS ki Managing Director R.K. Budhimanta Susargyakhe. Thoronga mari lainana minister na Corporation ki website amadi payroll management system amasu launch tawkhe. Ngasi hangdogliba system asina corporation asigi Kolkata amadi Delhi da leiba cell depot sing amadi corporation manungi oiba thabak singda transparency leina thabak tawbada mateng oiragani haina minister na makata na phungdokhe. Manipur da matam amada corporation yamna leirami adubu ngasi di ayamba mutkre masi yamna laibak thibani. Hauji hingawriba corporation asisu matam khara ki mamangda sibaga chap manarurabani. Sarkar na honabadagi saukhatpagi mami lakle. Handloom saukhatnaba nupi sing khaktana honabagi mahutta nupa sing su yauksilabadi hena mai pakani haike. Angang senabadagi chak thongbadagi ising honbadagi pi subadagi punamak thaba punamak aduda natana karbar tawbadagi nupi sing si Manipur sidadi akogi socio economic upliftment sida they are taking the responsibility to the tune of more than 65%. 65% socio-economic development activities in Nupina Puyi. Other Targadi, Akogi Nupala Holimasing say, Asida Kajitam contribute to Wimatamda, Akoyi, Handloom is sector city, Yana and a production of Akapa, P. Masak and a Pazanba, Poto, Helani, Pangan Helamina. I think Matam so Akoinapa and Kare and Matam Lebanina, Matam Karaga, Poziki City Sak Tomatonga, Angang Sumna Sumnanga, Gapling and the Pingas Awa, Sak Tomatonga Pingas Awa. Professional oina weavers oina dum 24-hour fees habadi masing yam de hajariba. Manipur Sarkar na lambi thongda ahenba mieng changni haina miyam tinba mafam amadi media da tatana phungdoklabasu Imphal gi akoibada leiriba lambi kayagi phibam phatana leiramba ISTV News na miyam gi interest da thijinbada thengnaba leptre. Aikoina hauze uchariba lambi asi Kasong Khulen natraga Tamelong district ki manung hanjinba gari satpa yadaba mafam adu natte Imphal gi 0 kilometer ki manung chanba Lamphel police station dagi mamang pangna BRTF ki office fauduna chatliba yamna maru oiba lambi aduni Haidiba lambi asi chahi mari manga gi mamang dagi mari leinaba singna yengsin bidabadagi Nomagi Fivim Soksinba Henzilakli Haina Lamdamadongi Miamna ISTV News the Fongdoragli Lambiasi Nongzu Tagi Matamda Ising Tumba Aduga Ningtam Tagi Matamdana Ufulka Hen Hobadagi Lambiasi the Chatpada Miamna Kudung Chatabakia Mayok Naduna Lagli Hari Zahi Mari Mangagi Mamangdagi Lambiasi Semjendri Mari Lainabasing the Kangan Kravasunga Sifawa Hanna Fawa Yang Bidri Hari State ki fund ki sanfam phawba national highway ki lambi sembada season na thoktuna leiri maru oiba Imphal ki 0 kilometer da leiri ba lambi asidi ngasi phawba semjin bidri haina pen da phungdoragli masina maru moiduna lambi asida chatliba miui kyana nongmanomi khudong chadaba kya mayok na ba hengalagli haina makata na ISTV News da thamagli accident thokpa dei lambi patta badina areja soibu chokpa na ba yaw si asumati yawre Hoji like the people need them reasoning. Songi Canada, Songi side Amadi, same Margazu, some the Sembu Hives here, Kanana Tabidri, Huziboba. Nongju to Matam, they Dumina, Lambika Nan Matam, the day, Sumati Angang, Pimza, Nandu, Vadana, they Ayum Matamda, Tushan Chapangang, Nandu, Dana, Mayam to Mayam.
lambi asi athuba matamda Manipur sarkar gi mari leinaba singa mityeng changduna lamdam adong gi praja singi awaba si kokhan biu haina sarkar gi pungning singsilakli khogi PWD gi khogi mari leinaba authority bibab sina hariba lambi se masi athu matamda senjam biu senjan ragadi masi lambi chapada yamna khudong thibo ore oire masi sahi manga taruki sure aine ai wakhan ni khali masi PWD road oirega su masi kolas thabidaba koire aduna khogi BRTP sinau singna masi kolas thabidaba dagi moina mogi BRTP kari singna ga nung khal thaidopi nusa ka thai adagi nong tarakanda si sumain upun ga hazele aduga nong tadra matamni upun ji thungbasina ngasai upun hobasina ngasai sinus tawba lok thungba makal makha kya gi laina si amati puthoi haina masi ISTV gi sinau singda aina wahi si tamjaning mo phamni ISTV news gi damak cameraman Imo amadi Ziban Konsan Galoinana Paudam Jariba Sunil Kumar ISTV News Lampel Deputy State Minister na Nagaland gi Mahiroi singda Manipur Police Commando singna tathi tawoina tawkiba leiti haina Assembly da phongdokhraga karigi damak police personnel manga suspend tawribano masina miyam da chamam na pokhale athuba matamda Manipur government na chamam na ba asi sengdokadabani haina M suna dabi tawre ngasi numidang wairam MSU headquarter da pangthokiba pawgi mifam amada president Sanasam Subhasan na NSF na Manipur gi gari thingbagi thabak handokhrabani na Nagaland ga mari leinaba singi mathakta thamlamba thingba adu komthokle tawbutabu Manipur government na chatharakliba thawong asidi condemn tawe samamna ba asi kohanriba fawba Manipur da lairiba paramilitary force amadi police na lambida frisking checking tawba lepkadabani Manipur gi ngamkai lansilaklaga gari singdagi che sang amadi paisa lawkhiba duda yengduna laikiba senapati SP amadi OC suspend tawdraga Mahiroi singda tathi tawoina tawkiba leite haiba police personnel sing suspend tawriba ase karigino hangningai oire athuba matamda Manipur government na samamnaba asi sengdokadabani haike Nagaland gi Mahiroi singda NSF ki thomi singda koi Manipur police commando singna tathi tawoina tawkiba leite haira kandaida karigi damak adungba nongan baga mu Manipur police ki mi manga suspend tawribano habasi Manipur miyam gi thamoida fawriba adugumba achouba wahang amani masi Manipur sakana athu matamda justification pigadabni karigumba justification pigadragadi Manipur da koi Manipur police department amadi paramilitary forcing na frisking checking tawba thabak lepkadabni haibasi emsuna thamjari Pawgi mifam aduda sarugya khiba Secretary General Manjit Sarang themna Manipur da chathakiba miyamgi ihosingda police na Mahiroi amadi miyamda ka henbas hazat kaya chatki ILP ki ihogda Mahiroi Robin Hood Senki matamaduda Manipur government na athuba matamda chenaba police personnel sing suspend tawbule khide handak oiragli ba phemasi Manipur government pairiba singi maril yaudaba thawongni moral dignity yaudaba government leibagi mathau tade thawdo siki matangda Manipur gi minister amadi MLA sing pham phawba thadokam thokpani karigumba NSF ki member singda phuba chaiba toromlabadi madugi matik saba praman oiba yaba che chang singsu puthokum thoi Deputy State Minister na Assembly da wafam ama phongdokhraga ona tainabada thabak tawrakpa asi miyambu minambani haike Senapati district Lanjal Akanda mayang khongam sung ningthobum ani gi mafam jaga ama khakta truck kunthrarom dagi hena khamdo leiba gari gi che chang sing pharaga mullakanda paisa pabu munbagi ba dugumba porama leirige marak aduda Manipur gi chief minister na kagidamukta Nagaland gi chief minister da hariba anti communal loiba feeling am gak sagal kanda maitai khakta da dugumba chaitheng pigani haba dugumba communal ge ba irang sagaliba dugumba luchingba sing adubudi phanaba oren issue tawdribna habasi amna achobo hongam khangni loina na Manipur sarkar taseng namak lamdam sigi oiba miyam gi khanba sarkar ma oirabadi maril yauna lebak sibu nungsibagi ba sengba yullo do phongdokna sarkar gi oiba moral dignity do leina thabak tawbiyo moral dignity yaudaba government amoina leigida waragadi taseng namak lamdam sigi na khunai sigi nam laibak thibne ha form da thamjagi Manipur police na masagi mathau pangthok sabada NSF ki volunteer phui haiduna suspend okiba thawong Janata Dol United Manipur State Unit Youth Front na kana yaning da bafungdokre State Manipur gi security da akaiba thoktanaba ngak seliba personal singi moral hanthadana amadi sarkar ase pressure da chatpa sarkar ama oheloisi hari akom loop kanglei pakna su suspend tokiba thawong yaning da bafungdokpa loinana thawong asi Manipur government masana masagi mamaida khupakna thajin jaduna makut ani surrender tawjabani hari
All Manipur Youth Protection Committee na su government na police personnel manga suspend tawkiba thawong kanna yanindaba phongdorakle hauzik suspend tawriba police sing adu kadai fawba lali amadi suspend tawribagi maram nimit nini gi manungda Manipur government na miyamda sengdokadabani natrabadi Manipur gi mahiroi sing police na check tawba yaroi karigumba check tawrabadi police sing du action lawgadabani hari luingaini yawba lakpa Naga Students Federation na masong Palak pada Manipur government na surrender tawkiba asi ikai ningai ni haina Joint Committee on ILPS Students Wing na phungdorakle Manipur Police Commando singna masagi tawfom thokpa mathau tawbada NSF na irang sagalakpada police ki makok thongba ama faraga suspend tawbagi order Nagaland da thiluba Manipur bu yonthokpani chumna frisking tawbagi damak police singbu suspend tawba tarabadi Manipur gi mafam amata da police natraga army na frisking amata tawbu yaroi Karigumba tawba tarabadi makoi sing adusu loinamak suspend tawgadabani suspend tawkibagi maram mayek sengna nimit nini gi manungda miyamda phongna khangangadabani masingamdaba tarabadi Home Minister khudakta phang thadokadabani suspend tawkiba police sing khudakta hangat hangadabani amaramda Manipur gi gari sing manungmakta da NSF na gari gi che chang sing amadi somun khiba matam aduda Senapati District ki SP na yengduna laikhiba ase Manipur gi law and order ngalibra natraga Anti Manipur sagat pada saugat libra mahakpu karigi suspend tawdribanu hangle Naga kuki gi irang da khunja sing khul thadok tuna chenaringai da mioi lak manga mu khunda ba yagadaba pak sauraba tampaklam ama Myanmar na loksilamle hiram sida report ama se mayam na di thazabiroi masi fake ni masi evidence ni mayam na su khangbiu 1992 phauba masi the pillar number 87 se tik na hakle heraga masida thanammi ba ekhui madu u howi imit makna khanghowi adaidi ichini naw kuki singa krigumba khitang conflict oibadagi ekhui su Burma se chahi 30 mu hena changlaktre matam adu da pillar do ekhui u hodri ba matam du da manghokre adaidi ngasi ekhui na masida singdo khoduk le heraga ekhui gi pillar number si mapam asine hainangai su Burma haibadagi ekhui si chingcha walaga ekhui na kaithen kana ribnina Madu singdo khodoga thambesu ekoi kijai tasingna haibane adubo lambudi mun hopchin khre kilometer ani mu hopchin khre hojik pillar number 87 se ada kilometer ani muk changsilaga lai khre adagi ekoi su kamhaina tobra ekoi gi lam asida ekoi lam gi mapuga su tana daduna masida kamhaina masiyung lambra haibase matam aduda kemo sida su ekoi hairamya ba karigumba border fencing la aga su hanagi ariba border asida fencing tawbiu haibase ekoi government of India da su government of Manipur da su ekoi masi hainingi hoje ekoi na lejeriba mafam si border pillar number 87 amadi 88 ki man ekoi gi marakta leiba aduma charing phai village ki mafam amane mafam asida ekoi gi matam amada Manipur gi boundary oirami haibase masi lamgi saru oirami haibase ekoi na mayak sengna thengnaba phangai ngason me ekoi na hoje leiba mafam si kadai na no aduga kari khul gi saru no mafam si gi maru oibisi kari hoje akhina leiribo mafam si charifai koe aduga border pillar 87 ke 88 ki mayaida lepi bani akhoi myam si aduga kari gino ara kashi witness amana board 95 battalion border security force na 1988 phau leira me habagi witness amana bangar si sina proof oibi left side yema matam da 50 meters labna lei bangar si aduga right side sina 150 meters kuma lapna lei shung chawa area sida BSF au PK kidar se mana luchina labor si force at least 100 kuma di shuram gani haina khali bangladesh leira maga 86 na 87 88 border pillar na manung changba leiba habi oithokro haina khali PK kidar haina mana luchilaga leiramba BSF se ashina khoi miyam da Manipur intihasa India ki intihasa proof to bi yaba statement amani karigino hairaga akhoi gi Bangladesh le ramaga border pillar na manung changaga BSF na mayama gi lamda sange habdi intihasa le ram gi do mande adu hozik akhoi sina utpana karino hairaga leiriba BSF tariba khunsi asi akhoi gi India gi khunni India gi lamni Manipur gi lamni sida tariba si akhoi lamnga ibni asi gi witness oina border pillar 86 87 ke 88 chi manung chang khibise asi akhoi damakti yam ashok oigini alan oigini habagi
hojik phawda akhona border pillar se akhona leiribam pham sidagi hoji anobo pham se kyam lapi aduga manipuri lam hojik phawda kyam chawna ma hojik akhona measurement toboda mangi bese kilometer ani hena mangi ne border pillar 87 se changi se kilometer amatang kha ani hena changi ne adu square kilometer da yam chaw mangi ko square kilometer di yam chaw na mangi adu asi mangi ba lamse akhona kanbu taradi Manipur ki development program ama pukhat pada Manipur pudam nungai ke doba lam ama se sida leiri ne more than the 5 lakhs population taba ya ba lamang ba habi di yam mang kharabani habi statement am pining haje akhuna ukhre mamang da akhoi ipa ipu sina saibol amade nongna khungda rakpa charing phai ani gi marakta akhoi gi Myanmar ga tainaba mafamda karama mafamda ipa ipu sina akhoi gi boundary pillar se haktuna thamamage amadi akhoi gi khudam changdam miyamna ubikhre masigi pillar simak hana leramba ariba sidagi kilometer ama makhai dagi na ani phoi manungda changchalaga yunglakpanina mafam sigi praja singna boundary nauna yunglakpa boundary pillar se sathina kanna yaningde makhoi maige dagi mafam sida boundary pillar leifam thokte haibase khunja singna government gi mafam da yohan bi haiduna yamna kanna wakalakpa wafam oiri loinana masi makha tarakpo ina laksaningi base akhoi gi border fencing ase lakpa matam dadi sigi mafam sidagi amuk 1.5 natragana 1 kilometer junction laga amuk tarakada maramna mafam sigi khunja singdi leitabam khangdaba tumham chamam khangdaba phibam amada awaba mayakna duna leire ISTV news gi dama khwapam nawolona na pawdam jeriba Richard Ranjan Chandel district Charing Phai village Numinini sathakadaba Indian Journalist Union gi National Executive Committee gi mifam ngasidagi Telangana gi Auranggal da hokre conference asida amjugi mihut oina sarukya kiba ISTV gi joint editor Jit Ningombana pirakpa report Telangana Union of Working Journalists sinduna numinini sathakadaba Indian Journalist Union gi NEC gi mifam ngasidagi Warangal da hokre maruina ngasi hokdobagi thoromda Tribal Welfare gi Minister A Chandulal Indian Journalist Union ki President SN Sinha aduga General Secretary Amar Dipabli Shushayaki maruina India ki tuan ba leiriba station dagi journalist samnga romna saruk yakiba torom aduda journalist na thengnari ba tuan ba issue sing da khanaki numin ini sum sathaga doba conference asida tuan ba station gi issue sing su journalist na pukhul kaduri Jelianong Students Union ZSU na Tamelong District Headquarter da DC Office Complex India ki Congress Luching Basingna Sahi gaya gi mamangda sangaram labasu ngasi fawba hongjinduna sijinadaba gi mayukta district asigi manungda leiba national project sing thingjin bagi sarukam oina ngasi ZSU saugat pani singnaba singna Noni Bazar manakta Simplex Company gi tata truck ahum thugai khre ngasi ayu pung 13 makhairom tabada thugai ki gari sing adugi registration number na MN07E 3956 MN019625 amadi WB23DA 5529 ni akon bagi gari asi water tanker ni aduga ahan bagi gari anina company asigi None Bazar manakta railway gi 164 bridge sabagi thabakta sajinaba gari singni thodo sigi matangda pangwi singna Simplex company gi official sing unana ba hona bada phangba ngamlakide panba yabadi mairoi lubasigi athingba asina maram oiraga ngarang dagi hauna None area da railway ga mari leinaba thabak thoram sing subalekre hari Thasigi tangkun mangagi numidang da hengang mayai lekai thoksom lerakta Dilip Banki mapok kumon thoromga mari leinana isai nongmai gi thorom pangthokpada chenabasing hayeng pung ama fawgi manungda AISF ki officer lakadabani haina mahiroi lup asina khangalakle ngasi raw bawanda leiba mahiroi lup asig officer pangthokiba pawgi mifam amada AISF Manipur State Council gi president N Sanahal na phongdokibada hauzik mak mahiroi singi aruba parkya pangthokpa amadi kaya amasu pangthoknabagi akanba mawongda sem saringi cherakta isai nongmai gi thorom pangthoklamba asi lup asina condemn tawi Amuromda Amiki Makeda su Mahiroi Singi Parikyagi Yenglaga Isai Nongmai Tobagi Ating Basulay Dibani Ating Basing Asibun Nataiduna Ahing Ating Bafawai Isai Nongmai Pangtolum Bahibasi Lebak Miam Amadi Mahiroi Kunaibu Singnabani Hana Logani Hayeng Nungtil Pung Ama Fawagi Manungda Thorom Asida Jenaba Musing AISF ki office Wakal Taminanaba Lakadabani Natrabadi Beng Asigi Matakta Akan Mamieng Changlak Payai Haiki Yauriba singer Adagide Kogi koi music da adagi light sound jigi mathakta jo moi jo kokono hayeng pung ama jigi manungda koi hariba senari ba Dilip ki banki anniversary gi yaw bagi manungda koi pung ama jigi manungda laktuna yasi ko office da wakan tamina gadam ni natuna laktuna tawraga di koi yasena lorokpa khungthang jingda moi masam sana yajagadam ni
Tamil Nadu Kidney Research Foundation gi miyeng makhada ngasi koirengai da leba Catholic Medical Center da dialysis unit ama hangdokre tharomadu da Commerce and Industries Minister Govindas Konthauzam Research Foundation asigi founder Georgie Abraham Susarukya ke Minister Govindas na state asida hypertension amasung diabetes leba masing hengalakpana kidney na ba missing hengalakliba si yenglaga dialysis unit masing hengat hanbat tangai fadi haike 33 kV gi line tingkat kadaba maramna hayeng ayu pung tara dagi nungtil pung mari fawba 33 kV feeder airport Mangimphal 11 kV feeder Tidim CRPF 33 by 11 uranium bomb substation mai muthatkani feeder singasina konba area da hayeng mai fangloi kudong sadaba asigi damak Deputy General Manager substation number 1 na nungaitaba fungdorakle haujiga tema bem talabjari adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anabasing nasu sijinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai Shija Piles Week February tang kunithoi dagi kuntaret fawba free surgery OPD consultation for piles loinana 15 March fawbagi manungda treatment tawiragadi 15% concession fangbigani akupa marol makhagi phone number natraga Shija Hospital sagi khangbiba yagani Masiki ahan boy na puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba size singli 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing fangbigani break matung me mutaram nokchari ngasi numidang wairam commando city unit ki inspector apauna luchingba commando singna thangal kaithel gi jalal provision manakta thibo humbagi thabak sathakre afam aduda leiramba naha sing amamamta oina verification chathaki saktak se yaudaba mioi tara city police tasinake haujik sathari ba assembly mi pharmacy da matam kuina sarkarna loksin bidraba added college oza singi jab saba thoksil ama semnana bakhona biu haina all Manipur students guardian organization secretary Sumatina Fungurakli Singjamai Sawrakum Laikai da Laiba Lubasik office da Pangtokiba Paugi Mipam Amada Sumatina Housing Lady by Added College Tarukta Mahiroi Lising Taramanga Hena Mahitamli College Taruk Asiki Dambak in Solisingama Chamapal Marfu Tareta Oza Sama Subna Manga Kak approved Toki Oza Sama Subna Mangagi Tolopna Oza Samri Hena Yena Duna Lakli Sama Subna Manga Sigi Manung Dagi Housing Oza Humura Kaptangai Hore Masina maram oiraga oza amana thada lupa lising ahum dagi lising taret fawba phangduna leiri mairoi lising kaya awangba thaki mahi masing tambiriba oza singna phangliba tolop asi government na khangsinadana leiba silaibuk thibani oza singa sigi 6 pay commission fawba pinana bakhona biu hari Higher education ni thaka mahi masing tamangam daba aduguma mahi roi sing khanbira kanda satra gi magi academic career da magi academic performance academic future si khanbira kanda manipur sakana aduguma tamda added college gi oiba sabsaba akoi gi rule lama semdana cabinet ta puthokana assembly mi khamna warik lawdana haiba college sing se strengthen tobuna kunai sigi asumba amadi afaba mayodama rokpangangani Hana Pangtokiba Municipal Council Amadi Nagar Panchayat Election da Moirang Municipal Council gi oina Councillor Taruk kabadagi Council sembang ngamdana lakiba adu ngasi lot toraba matungda BJP na Council semkre nakalamrom da ngasi numidang Pangtokiba paugi mifam amada INC gi Councillor Taruk na funglokibada ngasi nauna Moirang Municipal Council gi Chairperson amasung Vice Chairperson khananabagi damak vote thadanaki Chairperson gi vote masing thibada Councillor Taruk phangnabadagi Chairperson khananabagi damak lot tongnaba takhi INC gi maike dagidi lot tongnaba yaroi haina mapan thoklingai da manungda lot toraga BJP da Council semen kibasi yabangam loi masi democracy khongaunaba thawongi Chairperson wasak lobo matamda su Councillor khuding da notice pigadaba adu pikidabana aina thaiduna chatle haiba takle INC gi Councillor singi oinadi thodok asi hakchina lawi amadi angama thakta thengnagani ain gi thongda su wakalagani haike Civil Revenue amadi atay chunaba case sing losinanabagi damak
Manipur State Legal Services Authority amadi District Legal Services Authority na District Khudingmakta National Lok Adalat March 12 da pangthokadori. Interest leba party singna makoi case sing yaw nabagi damakta High Court Complex ta leba Manipur State Legal Service ke Office natraga District Court Complex ta leba Mari lainaba District Legal Service Authority da laknaba Member Secretary R.K. Memsa gi cherol amana khangale. Swasth Bharat Mission gi sarukam oina District Hospital Tamenglong gi Dr. Ramadi staff singna hospital asigi complex da lamtu sengdokre. CMO Tamenglong Dr. Chambo Gonmaina ISTV da mission asigi makada tha asigi taramanga dagi hauna district asigi primary health center community health center amasung sub center kudingmakta lud lana lainana bagi thabak paikhatli haike. Kaksing Khunau Development Committee Ward number Nipana Sinduna Nongmagi Khana Nainaba Mifam Ama Kaksing Khunau Zeksa Pata Pangthokre Tharamaduda BJP Manipur Pradesh ki President T.S. Chauba Mainam Bhorot General Secretary Administration M. Ashni Kumar BJP Mahila Morcha ge National Vice President A. Sarda SDO Waikong OC Waikong Susarugya K. MSP Shelamadi MSPDCL na company asigi workshop samadi master role sing regular tahandriba fawba makatana staff loba yaroi haina ngasila phelde leiba company asigi office mamangda miyamna wakan fam pangthokre workshops chahum kunipan amadi master role kuntranipan regular tahalu haina demand tawke Manipur Electricity Employee Union gi working president Wairana Pratapna makoibu regular tahandriba fawba kongjang sangsingani Manipur Electricity Department oiringai dagi staff listing mari hena regular tahan kre adubu makoi dingasi fawba regular tahan dana thambiri haina pendaba fungdoke. Public discourse on Central University crisis haibas that nomagi oiba khana nainabagi thawramama United People's Administrative Council upakona sinduna Manipur Press Club ta pangthokre thawramaduda upako ki President T.S. Basudev Imphal Free Press ki editor Pradeep Phanjawam Ichel Express ki editor Irengum Arun Human Rights Alert ki Executive Director Bablu Lochongam Amadi Manipur University ki Associate Professor Dr. Chinglen Mesnamna Chingba Miyo Kyana Sarugya K. Thauramgi Nungi Oiba Warol Piraduna Upako ki Secretary General Y. Basantana Ngasigi Asikumba Public Discourse se Chaliba Tha Asigi Mapanda New Delhi ki Subrapati da Pangthokpa Cultural ki Thauram Amada Anti-Indian Oiba slogan khara lauke haibagi damak JNU gi Mahiroi Kanhaya Kumar bu Faduna jail da thajin ke Asigumba Rasnti gi oiba mawong da satharakli bathong asigi achum aran Prajamiyam na su kangpham thoi haike Bablu Loitongam na haike bada UPA Sarkar bu saungna maithiba piduna Sarkar pairi ba India Sarkar gi anobu waklol kaya sina ngasidi tongan ba isu kaya thorakle isu singa sida Prajamiyam na yengba yabadi India Sarkar na Hindu nationalism da hena miyeng thamlaga sangsilakpa thabak thoram kaya asina apikpa furup kaya asi mutkigadra haibagi mi paiba ama lagle haike Singjamai Police Station gi SDPO amadi OC in charge na luchingba kangbu amana ngarang tabokpi amadi Lilong Bazar area dagi fagalakpa yamlaba using salai apunba nupi lofki miyo singda khusinaduna miyama mangda mai thaduna mangan khre hari None dalaiba Indian Gramik Vikrak asi mathau ningthina tawdre haiduna Longmai area LPG Domestic Consumer Welfare Member singna solon sinkre Gas Agency asina miyamda mapung phana gas phangandi hari Insolution tara marigi December ki tangkuni thoi da hangdokhiba gas agency asina lamda madongi miyam ki gas phangdabagi awaba kaya kokhan gani haina thajanaramba adu thabak oina ngasi fawba pangthoraktabadagi khongthang ngasi lokhalakpani hari Ngarang namidang pung nipan makhairom taba matamda babu paragi telephone bawon mamangda tingba ISTV gi line ngarang moredagi pot hondorakpa tata truck singna thadatlambadagi line asina puriba customer singda ISTV gi program sing yenganba ngamludre ISTV bu yengbiriba maike asomgi customer singna kudong sadaba sigidamak warok bidana bakhangalakle Amoramda Uripok overbridge da MSPDCL gi maigi post semada ISTV gi optical fiber tatkibadagi MCM Vijay Govinda SVN Chirom Vijay Govinda MK Vision Tera RKP's Vision Iroi Semba Myanglangzing Uripok amasung OFC Tera Bazar na konba famsing ngasi pung tarama thoidagi nimidang pung nipan phawba signal pi bangam nudre masigi damak network asina nungai taba phungdorakle hayeng su line semdok semjin tawgadaba maramna signal pi bada apan bakra thokani hare
Thangmeiban da leiba ima khunthokhan bida miyamna kalakpa sananaba polamsing adu ngasi Dilaland da leiba children home gi angang singda mateng pangkhre lai committee gi secretary case nawina phungdorakpada nauna committee gi thaupuba khalakpaga mari leinana asigumba thoromasi pangthokpani committee gi member anina su angang singi damak t-shirt furit kharasu mateng pangkhe Jiri bambu mapung phaba revenue district ama oilu haina sangsilakpa khongjang kansinba oina haukiba aying nongyai dagi kaukiba pung nifunipan gi banna subdivision asigi mahusagi punsida kaiba pire Jiri bamda dukan sing thongro nakhe kaithel sing kana khide lambi da gari chen khide adumapu essential service amade council gi exam thariba mahiroi singdi komthokhe ban sawgapa singna thoraktuna lambi thingkhe Tamil Nadu ki Coimbatore da February 15 dagi sathariba nifumatoi suba All India Trade Union Congress ki National Conference da Dr. M. Narana Luchingduna Manipur gi member kuntra homdoina saruk yari India pumbadagi lakpa delegate listing ani satret marfunithoi henbana saruk yariba conference aduda Dr. M. Narana Manipur gi National Highway ani da khudakta highway protection thambina ba phukatkiba resolution ama yenaba yaudana pass tawkhre hari Jiri College mai thadok lamba thawong de samna hakchina lawbaga loinana kana yaningdaba phungdokre college asibu mai thadok lamba haibasi lamdam masigi mai masing tambada singnabani thawdo asida chenaba sing ain gi machungina serak pigadabani college asibu government asigi mapung phaba college ama ohenanaba khonabada de samna su leijaba pangal thongna puthokchuna honaduna lakli tawbutabu mahiroi singda apanba piba yaba karigumba thabak thawong amatadadi de samna madugi mayokta leiduna thengnagani hari hoje amkana tema bem thalobjari Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist.